Naga Proof Signature Sampur amasung Kangpopi District reorganize taunaba taksilakadauri. Kangpopi amasung Surasampur District laiba Naga Proof Tribes tara manga ki apunba mifamna District Reorganization Demand Committee Kangpopi and Surasampur kauba committee ama semkre. Joint Action Committee on Merger of Tafhai Area to None District and District Reorganization Demand Committee Liang magi thaurang makhada Kangpopi amasung Surasampur District laiba Naga Tribes tara manga amadi Naga People's Organization Kangpopi ga puna khusamnaduna apunba mifam mangarang Kangpopi District ki Makhan Village ta pangthokre hairi mifam aduna kupna khanaraba matung District Reorganization Demand Committee Kangpopi and Surasampur kauba committee ama sembaga loinana committee asigi convener oina agang gamai co convener oina Diphuilungbo Prinmai amasu Jackson Siro secretary oina Gideon Kangmai treasurer oina Wisobau Saranmai amasung Information and Publicity Secretary oina DC Simon Chirubu hapkhre hairi committee asina thadorokpa cherol amana hai Kangpopi amasung Surasampur District ta laiba Naga Tribe tara manga si tungan ba administration gi makhada laibana isagi iramdam district ani sida amadi constituency singda minority oiduna karisu tawba ngamdana lairi hairi Naga Proof sing asigi apamba si mamang thakta lairamba lengak singi matamda miraiduna lakhi state lengak na thawoidana lairakpa sina proof sing asigi political amadi administrative right punamak phangdana ngasi fawba lairi maram asina thuba matamda state lengak na district ani asi reorganization taunaba thabak lokhatpiu hainisu lengaki pungning chingsilakli Thabak pigani haina recruitment pangtok dauraga result authoktabasi lengaki kari thaurangno K Ranjit MSPDCL amadi MSPCL result sahi sigi manung da lauthokna ba honari Bisorjit Manipur lengaki makhada lairiba tongan ba department gi staff kaya watpagi khudong chadaba kaya mayok naduna lairingai cherakta hojik paliba lengaka sina department gi thabak lawgani haina return test amadi examination kaya pangthoklaga chahi kaya namsinduna thamba habasi leibaga sigi karamba thaurangno Thabak pigani hairaga pidana wahalibasi pa pugadaba thabakni haina sugunu AC gi MLA K Ranjit na hangkhre tani thoi suba Manipur Legislative Assembly gi taruk suba session gi ngasi mangani chanba numit ki wahang pahong gi matamda MLA K Ranjit na hangkhiba wahang gi supplementary oina thabak kaukiba gi result lauthoktabagi matangda concerned minister na wafam ama phongdokpaga loinana chief minister na election loiraga result pigani haina tongan ba wafam sing phongdoktuna naha oriba Pangjadriba singi punsi manghananaba thaurang asi tawdabana phai haiki MLA gi wafam adu tarba matung power minister TS Bisorjit na hai thabak thiriba naha singna yaukiba recruitment adu haidoktraga makhogi punsi loigani haibasi haheningde thabak amana magi punsi gi target nate tongan ba department gi posting apply tawduna apamba thabak mai pakna ba hotnagadabani lenga kasina 2023 da kaukiba MSPDCL gi account lising kunthra ga nipan ga chanipan ga humdra ga taret amadi MSPCL gi lising tara taret ka sum number phu ma thoi punna lising yankhai manga ga chamapan ga yankhai ga taret ki result chaliba chahi sigi loijingai manungda haidokna ba thaurang tauri haiki mitop khandokpagi thabak hojik su makhata na leptana sathari chief minister ngasi phamki batara ni thoi suba Manipur Legislative Assembly gi manga suba session gi manga ni chanba numita Chief Minister N Birena lamdamasida changlakpa mitop khandokpagi thabak hojik su makhata na leptana sathari haina phongdokhibaga loinana thokliba irang asina maram oiraga changning ba mafamda changbada khudong chadaba leibana thabak asi mapung phana pangthokpa ngamdabani wafam asi ngasi sathakiba session phungyar kendra gi MLA Kelaisio kaisingna pukhalakpa calling attention gi paukhum oina Chief Minister N Birena phongdokhibani MLA Kelaisio kaisingna pukhalakpa calling attention adugi paukhum makhata na piradana Chief Minister N Birena hai lamdam asida illegal migrant masing khangdana changlaklaga lamdam asigi demography imbalance thoali habasi thajadaba miyoi kaya ama lairi maram aduna miyam puna wakhal taminaduna house committee ama semlaga illegal migrant sing changlakti habasi ningthina verify tawhaningi lamdam asigi mipum khudingmakna lingjen manana amadi manaba wakhal olamagi makhada thabak tawhodrabadi kaidawnungda mai pakloi lamdam asida lairiba yelhomigi apunba mising lakh kunthra dagina kunthra manga romni adubu masida illegal immigrants singda pirakhiba safu asi aikhoina puna khangminaba changi mahangna makha ta aduna
ꯃꯃꯥꯡꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯈꯨꯗꯤꯡꯃꯛꯇ ꯈꯨꯜ ꯀꯌꯥ ꯌꯥꯝꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯈꯨꯜ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯍꯦꯟꯒꯠꯂꯦ ꯍꯥꯏꯕꯁꯤ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯀꯤꯂꯣꯃꯤꯇꯔ 339 ꯁꯥꯡꯕ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥ ꯑꯁꯤ ꯎꯃꯪ ꯋꯥꯃꯪ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡ ꯑꯁꯤ ꯀꯗꯥꯏꯗꯒꯤ ꯆꯪꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯗꯣꯛꯄ ꯉꯝꯗꯦ꯫ ꯍꯧꯖꯤꯛ ꯕꯥꯏꯑꯣꯃꯦꯇ꯭ꯔꯤꯛ ꯂꯧꯔꯤꯕ ꯏꯃꯤꯒ꯭ꯔꯦꯟꯠ ꯑꯁꯤꯗꯤ ꯀꯨꯝꯖꯥ ꯏꯪ 2019 ꯊꯣꯛꯈꯤꯕ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯏꯔꯥꯡꯗ ꯆꯪꯁꯤꯜꯂꯛꯄꯁꯤꯡ ꯑꯗꯨꯅꯤ꯫